Ngasigi Videosi Sembada ay Tasengna Angakpa Oikhi. Swai lauba wahang amatang hangjarake. Nang ay yauna ay Prithibisi da lariba mipung kunimuksi loina yauna khwai thuba mawngda pungtumtumna loisinba ngamgadaba asi masi kari oidong male kari no oidong male. Nuclear gi lanjaw amana oigani khanba yawbiromgani. Hausi ki oina gi grahasta punna nuclear gi khulaisi lising 15 rom leiri. Experts sing hai si khulaising asi aikoina muktada pulap punna manghanba thukaiba matamda khudakta mioi billion ahumlom sigani. Adumapu gi graha sigi apunba misingi tangkhai ama hena dedum hinga lehukini. Masda gi graha Prithibisi pungtumtumna mangtak pakai dudi kaishu thukpiroidana gi experts sing hairi. Adubu masi oidunasu gi akhang kanbi graha Prithibisi siguma khutsem gi dhamka sinataba mahausa gi oiba tamthiba khudongtiba khradi adum toina tagdabagi phibamda leiri edara Dr. Stephen Hawking na toina hairumki. Aikhoi tumna manghangadabagi tanjang ngaire leiriba number 1 dhamka du dei kari sunate sigi meteor singasni. Ningsing bayai Prithibidi gi dinosaur tumna hadkhriba asisu ngasti gi chahi million humpu taruki mamangda tarkhiba meteor amanani. Hoi, singma meteor achauba mapisi pak tarkande haijabai wani sungta tara aroi haibadi nate. Hokiba sumnai chahi chamarong khaksigi manungda mioi laki khujingda harpa ngamdaba dumba meteor achauba nidi tasilakravani. Adubu hariba meteor anisna aikhoi malemsdagi mioi amatagi thawai lawba ngamkhide. Misi mina amata yaukhdribasi masi aikhoi gi laibak phabanani edana ahanbadadi lawnakhi. Adubu sigi thawdok ani si thokraba madung scientistna thizanba leptabdagi makhoina karigumba yam khamthengna ngakningai oiba mada jingnaba horakhi. Madudi chawkraba meteor anina aikhoi gi atmosphere lanchanduna tasla fau Prithibisi da fail hon khidribasgi marumda aikhoina khangba ngamdaba kanagumba karigumba magi aikhoi dadi angakpagi sarukta dum oredoba magi tengbang khun yawrabra haibasani. Laithokna hairabada aikhoi gi Prithibisi kanagumba sakti leiraba amana Lonna thukna senabiramni bazala haibasni. Moina aikhoi tumna mangkhigadabdagi thotokpa maram amagdamag kanbiduna leiribara haibasni. Aduna ngasigi videosdagi sathina ngakpa thokdok ani si khangminasi. Marakthana haujikan phone gi matam staida aikoina haija singjaragadi thajaba yaba source dagi stable income tanba yai. Sidi aikoina mafam matam amahektadagi dum tanbasu yadorini. Sigi semdong hutansi chahi kyagi mamangdagi mioi billion kyana the most trusted sports book oraba 1xbet dagi tanduna lagli. Thoirakpai manamathum chawna piba sales yam thuna mok satokpa yaba top events sing the risk free oina vet tobagi maming chatlava f ni. January manungsida cricket matches, big bash league, test matches amadi ODI da adom gi laibak yengnaba manamathum kya paiduna thamjari. 1xbet da adumna tobisi live match sing yengaga score predict torga bet tobi wani. Sida semdong phangai oiba tai makhal mathel games kya amasu marang kaina yauri. Aduga one more thing sigi promo code si seasonara restart tor matung adongi first deposit da daw buleragadi rupees 43,000 fau phangba yabagi khudong chaba masu piri. Link amadi promo code pin comment dagi phangbigani. Angakpa thokdok ani sigi maramda aina hairakma matamda horen bhap pop tananaba sigi sundragi nungjaw amadi thawan mathi sigi maramda maruiba wakradang hana haijahuge. Sound khonjal nungsita chatpagi ayangbasi second amada meter 490 sigi ayangbasi boikhoina mark haina khangnai. Khwai tapa meteor amana Prithibida tasle ini dana tawrisi meter nate second amada kilometer 10-13 dedum yawi. Tapi hariba meteor singasi sigi ayangbasda dum tarakali. Haidi khonjalgi ayangbadagi saruk 10 gi mathak-mathakta or mark 13 dedum yankhatna tarakali haibani. Meteor tarakpai matangda mina yam hainaba wa amalai madudi kaino meteor bu wa oina missile amna to kapthokhi yadro. Laibak thibadi nasagi khwai yangi hariba moigi plane X-43A asi4 mark 10 dagi hena yangna paingamde. Aduga aikhigi khwai yangba missile na parisisu mark 20 faudani. Aduna yangna thuna taslapa meteor gi wa tokhu mark 30 faudangi yangda taslapa meteor kapthawai basi hojik phogidi oithoktri. Nakal amarumda aikhigi nusit kilai roll atmospheres na laimaidagi kilometer 100 gi mathakta sandukna lijaragasu meteor amana masilan silaga taslak matamdadi sumnai second 3-5 tani changisi.
Sigi Pibamasta, Meteor Sigi trajectory, Haidi, Meteorusna, Swide Chapchana Taslakani Hibagi, Magi Tatrakam Maram Paringdu, Asuk 10 Krabamiku Karasaki Manundanka Holaga, Missile Capsin Navagi, Bigiana the Su, Hosiki in Latri. Samna Hadavada, Hosik Asawa Meteor Mataslamata, a quick Shutongam Kiroi, Hivani. Sigi Ijasi Laminarvini Koi, Angakpa to Anidu Karino, Kaminarasi. February Tam Taramanga 2013 Aroi Bithal Langba Maibulama Russia gi Chelyabin Sariba Sarasigi Nongtakta Ikang Kanghodana Thorakpa Miyam na Unaki Minute Karagi Matungda Maibulasi Nongtaksta Maranai Chaktek Charkbugum Torpagloinana Yam Oba Kunjalamagloinana Pokairaki Pokair Pass di Langman Kivana Numitagi Fongman Hena Mitkup Karati Nganki State Hadurpaso Wefna Manak Padaleva building, Lissing Murray, among other Tuanki. Hoi, Mui Lissing among Zonga, a so up and dinanki, Duvu, Yamnut Livadi, a Sibadi Madi Yaukide. Todoxi Yam Tuna Ninaki, Yam Tuna Kanki, Madudi Mabulasi diameter meter Taratret with over, Tan Tararum Lumbatukumbo, Meteoramurumki. Experts in the high. Sigi Meteorsi second amada kilometer taramangagi ayangba haidi mark yankhi marigi ayangba tarakpane Kanagumba masina nongthakta pokharmi basigi muhta laimaida taslamba targadi nuclear explosion amadi saruk kunthrarom hengatpe energy thadoramgane experts na hai mioi lak amarum khundaba sarma thugai matamda supnai nuclear bomb ohumna yani adu if sigi Meteorsi Kanagumba taslamba targadi mioi lak kunthra taruk khundariba Chelyabins Toyot Taramgani, Aduga Sarasigi Maya Nugna Leriban nuclear fuel recycling plant is Situgairam, Tamtina Aki to Zungai Uba among the Tomganidana, experts in the Heidi. I quini Kankangle, Madudi Meteorisna, Nongtakta Pokai Kibaduna, Manglam Gadaruba Twai, Masin Langam Dravakagi Punsi, Galhovane. Sigi Meteor Tarkibi Videosi Internet, Mari Taganaraki. Tongan by angles tagi kapakpa video singasi yam kupna ningnarubuda sathiba Angakpa ma mathi phungaki madudi meteor si pokharamdai mitkup kharagi mamangda karino chap chaba khangdaba posak ama meteor si gi marumda ikhang khanghauda thoksilaki posak se high speed paislaga meteor da phawdo ga chatkibagi mongni tawribasi meteor si gi mamai mea da posak si hochili singbiyo Meteors dagi saruk ani umdi yankhanani mana hochili se tu adugo meteors da phawdo zatkibai mongni tawrisi pochaksi tongan ba angle madagi yoksilaga meteors gi mamai mea da thusilaga phawdo ga zatkibai mong tawribasna takpadi masi meteors gi saruk ama part amadi natre haibani aduga meteors na taslamisi mark 54 gi ayang madani Aduga Pochagasna Hotel Amisna, Yam drop the meteor speed asigi twice. Haidi Mark 108 ki Jangsu, Uidi. Video singasi yangaga, Miam na Hanbad Kanaramasi, by Shliva Posagasi Masi, missile Wagani than Lonaramani. Adubu Hijakibaduni Huzikioina, Mark 20 the Gihana Yang Pibangamba, missile Savangam 3. Aduga Russian Langana Somoga official channel sing the Lautuki, when a meteor to the missile or anything, Kap keep a toki late the Haina. Adu ibatarvadi masig Angakpa posagasdi kariodi kaba